Tacho. Kayam lubuano. Nang nahin hairaga haidabida adumang lagalari dubaw. Tumpok na hangliba wahang adugi paukum pibagi mahutta lembidu mabuk ningda kandu na layri. Wapam sibu. Ibu tachawda hekta haira shirane. Kay gumba ay na haidariba wase taraga tachaw na kari react tawrakpa. Wapam sa hawjik hawduk piyadri. Ay na kanjariba wakal sa tang taba makang jikhaide. Lembi na manglaga laybadu ubada tumpok na lembi ki pambom da makut adu thamlaga haire. Bam, kay dorage nangbo. Wadu hairudana ay taning manalang tok nariba. Lembi du khangboy lakboy tumpok ta phat yinglak tu na khomlai. Tajo, pothana badorase. Wafam se ay ko na hairege. Ta suwaram lani pothabiru. Lembi ki matawadu da tumpok sumakhata na hangudri. Pamlam baday, lembi du puk awgalaga, hoy ni may ni hairamdana, washroom da changkri. Tumpok su pamang duda, long na hipta duna wakal khali. Bem na haining lewa su karino. Nahan makaiga, iman manadaba, magi mong mato shina, ay ngonda chamam na bamadi pawale. Pare, magi wakal da kari leri haibado, kangdok na bahon na rege. Ngasigi oinadi ay mangoda makata na hanglaran. Asum na numit adu hawkre. Nong manong mahaujin kibana hapta amarom haujin kre. Haujik phawbada lembi ki wakal da kari khali bahai badumadi tompok na khangtok pangamdana layri. Matam pumna magta lembi du machi machi de unglaga ayamba matam da lay. Magi mong matawadu da manem oiribi indu du su wakal nungai thok na leithok pangamjade. Indu na mamaw lembi ki matawadu yengba ngamjaduna wahang kaya hanglabasu lembi na leithok laisin tawduna adumak lay. Lembi na wakal nungai tana laybase magi nupa oiriba tompok ki mamangdade nong mata utlamde. Manem indu khaktana khangbani. Nongma lembi na upay thirakpada langlengi mayumda lae. Thoibiga mapu tomalgado Manggol da phamduna lairambani. Lembi lakpa ubada thoibi na chenchinduna. Chicha, aikhoi da laira. Lembi na nokfe tawduna khumlakpani. Ai, ngasidi icha thoibiga na punna yenjang ahawba macharuge na laini. Kakadi, nei kakado office da meeting aruba malaydana chataya da bagi chatkhiye. Lembi na hairakpa wadu taraga Thoibi, machindu araiba makai peithoktuna, mamaidu nakan amada leithoktuna leikri. Thoibi ki matawaduda lembi du nokfe tawraga magi begtagi Thoibi na yam pamjaba chocolate puthoktuna pi. Thoibi su harau lawi. Tomalna Ibema nang la ibra. Aw baba, chango imungda nache su chakhumda ne chak thongduna leikhibani. Lembi ka thoibi ka do makut chamnaraga chakhum tamna langlen gi manakta changlai. Mama, kanano malai se yengone. Langlen do yensang thau ngaurubadai mamai do phatlai thoktuna yenglakpada lembi lepag leirambadu ubada. Hema, yam thajadi lembi lau chango. Chacha, nang mamaga wari sanauro. Ai pupuga chocolate charu khige. Hoi. Thoibi su thokri. Lembi wasu ngangdi tumina changsilaktuna dining table tu ki manakta thariba chair aduda phamthai. Lembi nang hek phamuko ayenjang se amukta hapchilam khigi. Langlen chu yenjang do hapchilaba matung gas ki mairi do haife leitharam laga lembi ki manakta changsinduna nakanda leiriba chair aduda phamthai. Kedorege nangbo nasaga nungai tabra Namay namit ka imang magsal. Namit ka do ipompomi kay daw ragi ba? Iche, ay kari hay ka tapano kangtri. Ay gilay bagse, karino, karamba isol na chemlak pano ay kangtri. Adubo karino ba? Maram dudi hayro udana. Ay di nang nalagtok na natantalak pa siya nga ure.
ꯂꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯏ꯫ ꯏꯆꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯌꯥꯝ ꯊꯤꯌꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯃꯨꯛ ꯋꯥꯕꯁꯤꯕꯨ ꯑꯃꯨꯛ ꯂꯥꯛꯈꯤꯒꯗ꯭ꯔꯥ? ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯗꯨꯕꯣ? ꯁꯦꯡꯅ ꯋꯥꯔꯤꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯍꯥꯏꯌꯨꯁꯦ꯫ ꯇꯥꯃꯣꯒ ꯁꯥꯎꯅꯩꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯏꯆꯦ, ꯇꯥꯖꯧꯒꯗꯤ ꯁꯥꯎꯅꯗꯤꯌꯦ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯦ꯫ ꯅꯪꯅ ꯋꯥꯕꯩ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯨꯗꯅ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯏꯆꯦ, ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯌꯥꯝ ꯉꯛꯅ ꯂꯦꯝꯕꯤꯗ ꯌꯦꯡꯉꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯗꯣꯛꯇꯔꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕꯣ ꯇꯥꯃꯣꯗꯤ? ꯏꯆꯦ, ꯇꯥꯆꯧꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤꯅꯦ ꯑꯁꯣꯏꯕꯁꯦ꯫ ꯑꯗꯨ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅ ꯐꯩ ꯍꯥꯏꯗꯣ ꯇꯥꯟꯅꯔꯗꯤ ꯐꯩꯗꯅ꯫ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯦ, ꯑꯗꯨꯕꯨ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯔꯛꯑꯦ꯫ ꯂꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯆꯗ꯭ꯔꯁꯨ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯒ ꯃꯤꯠꯂꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨ ꯂꯥꯡꯂꯦꯟꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯂꯦꯝꯕꯤ, ꯃꯔꯝꯗꯣ ꯗꯣꯛꯇꯔꯅ ꯀꯔꯤꯒꯤꯅꯤ ꯍꯥꯏꯔꯛꯀꯦ? ꯏꯆꯦ, ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯗꯣꯛꯇꯔꯅꯗꯤ ꯏꯟꯐ꯭ꯔꯤꯀ꯭ꯋꯦꯟꯠ ꯑꯣꯚꯨꯂꯦꯁꯟꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯅ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯁꯨ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯤꯁꯀꯔꯦꯖ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯇꯥꯆꯧꯒꯤ ꯃꯃꯥꯅ ꯃꯁꯨ ꯄꯥꯝꯃꯦ꯫ ꯑꯍꯜꯁꯤꯡꯅ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯑꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯆꯧꯕꯨ ꯅꯨꯡꯁꯤꯕꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯄꯛꯏ꯫ ꯍꯩ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯒꯅꯨ꯫ ꯀꯩꯒꯤ ꯅꯪꯅ ꯄꯥꯡꯗꯕꯤꯒꯨꯝ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ? ꯊꯧꯅꯥ ꯂꯩꯌꯨ꯫ ꯏꯆꯦ, ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯆꯦꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇ ꯅꯤꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯐꯝꯕꯨꯗꯤ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯔꯕ ꯃꯇꯝꯗꯗꯤ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯏꯆꯦꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯜꯂꯕꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ꯫ ꯂꯥꯡꯂꯦꯟꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ? ꯂꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯦ ꯍꯥꯏꯔꯒ, ꯏꯆꯦ, ꯑꯩꯕꯨ ꯅꯪꯅ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯋꯥꯐꯝ ꯑꯁꯦ ꯏꯆꯦ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯆꯦꯗ ꯍꯥꯏꯖꯕꯅꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯂꯦꯞꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯍꯥꯏꯔꯣ, ꯌꯥꯝ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ꯫ ꯑꯇꯣꯞꯄ ꯏꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯑꯍꯜꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯗ ꯑꯩ ꯇꯥꯆꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯆꯧ ꯑꯃꯗꯤ ꯑꯍꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯦ ꯇꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯏꯆꯦ, ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯕꯅꯦ꯫ ꯏꯆꯦ, ꯑꯩ ꯅꯐꯝꯗ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯃꯗꯤ ꯇꯥꯆꯧꯒꯤ ꯈꯟꯕꯤꯔꯒ ꯁꯨꯔꯣꯒꯦꯠ ꯃꯥꯗꯔ ꯑꯣꯏꯕꯤꯌꯨ ꯄ꯭ꯂꯤꯖ꯫ ꯃꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯦ꯫ ꯂꯦꯝꯕꯤ ꯄꯤꯔꯥꯡꯂꯛꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯖꯔꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ, ꯂꯥꯡꯂꯦꯟꯗꯨ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯊꯣꯛꯂꯛꯇꯦ꯫ ꯂꯦꯝꯕꯤꯅ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯦ,
ꯅꯍꯥꯛꯁꯦ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯃꯁꯤꯃꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯥꯡꯂꯦꯟꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯦꯝꯕꯤ, ꯑꯩ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯪꯉꯦ꯫ ꯉꯁꯤ ꯐꯥꯎꯕ ꯇꯥꯃꯣ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯂꯦ꯫ ꯏꯆꯥ ꯊꯣꯏꯕꯤꯅ ꯉꯁꯤ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯖꯕ ꯉꯝꯂꯤꯕꯁꯤꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤꯅꯤ꯫ ꯏꯃꯤꯠꯅ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯃꯣ ꯇꯣꯝꯄꯣꯛꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯍꯟꯗꯛ ꯃꯄꯣꯁꯤꯃꯒꯤꯗꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯁꯤꯡꯕ ꯉꯝꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯈꯤꯕ ꯇꯥꯃꯣ ꯇꯣꯝꯄꯣꯛꯀꯤꯗꯃꯛ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯗꯤꯌꯦ꯫ ꯁꯃꯥꯖ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤꯌꯦ꯫ ꯂꯦꯝꯕꯤꯅ ꯂꯥꯡꯂꯦꯟ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯏꯆꯦ, ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯏꯆꯦꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯒꯤ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯃꯥꯟꯅꯔꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯩꯒꯤ ꯀꯣꯛꯇ ꯂꯩꯔꯝꯕ ꯅꯟꯊꯔꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯉꯁꯤꯗꯤ ꯏꯆꯦꯅ ꯊꯥꯡꯊꯕꯤꯔꯦ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯆꯦ, ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯂꯦꯝꯕꯤ, ꯑꯗꯨꯝ ꯍꯥꯏꯒꯅꯨꯁꯦ, ꯀꯞꯀꯅꯨ꯫ ꯑꯩ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯑꯩ ꯀꯞꯇꯦ, ꯁꯤꯗꯤ ꯑꯋꯥꯕꯒꯤ ꯄꯤ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯅꯦ꯫ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯍꯥꯟꯅ ꯇꯥꯃꯣ ꯇꯣꯝꯄꯣꯛꯀ ꯇꯥꯟꯅꯔꯕ꯭ꯔꯥ? ꯍꯥꯏꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯦ ꯈꯟꯕꯗꯤ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯦꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯥꯆꯧꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯑꯒꯦ꯫ ꯑꯩꯅ ꯑꯩꯒꯤ ꯇꯥꯆꯧꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯒꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯒꯅꯤꯌꯦ꯫ ꯄꯨꯝꯅꯃꯛ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯐꯅꯕꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯅꯅꯥꯎꯅ ꯎꯄꯥꯏ ꯂꯩꯃꯟꯈꯤꯗ꯭ꯔꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯏꯆꯦꯗ ꯍꯥꯏꯔꯕꯅꯦ꯫ ꯑꯁ, ꯌꯥꯔꯤꯕ ꯀꯩꯒꯤ ꯑꯣꯏꯖꯕ ꯊꯤꯕꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯒꯗꯧꯅꯤ꯫ ꯅꯈꯣꯏꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯇꯣꯛ꯫ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯕꯅ ꯁꯔꯨꯛ 100 ꯍꯦꯜꯂꯤꯕꯅꯤ꯫ ꯏꯆꯦ, ꯅꯍꯥꯛ ꯃꯊꯪ ꯃꯄꯣꯛ ꯑꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯗꯨꯝ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯗꯣ ꯏꯆꯦ, ꯊꯕꯛꯁꯦ ꯄꯟꯊꯕ ꯅꯅꯥꯎꯗꯤ ꯄꯥꯝꯗꯦ꯫ ꯑꯩ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯑꯩꯒꯤꯗꯤ ꯅꯈꯣꯏꯅ ꯌꯥꯅꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯝ ꯌꯥꯔꯦ꯫ ꯅꯪꯅ ꯋꯥꯐꯝꯁꯦ ꯐꯖꯅ ꯇꯥꯃꯣ ꯇꯣꯝꯄꯣꯛꯀ ꯍꯥꯏꯅꯔꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯈꯪꯍꯜꯂꯛꯑꯣ꯫ ꯑꯩ ꯏꯆꯦꯒꯤ ꯂꯃꯟ ꯑꯃꯗꯤ ꯊꯣꯟꯁꯤꯜꯂꯦꯀꯣ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯁꯤꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯁꯦ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯇꯥꯆꯧ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯇꯥꯆꯧ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯥꯛꯄꯅꯦ꯫ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯏꯆꯦ, ꯅꯣꯡꯃ ꯂꯥꯛꯑꯒ ꯆꯥꯔꯒꯦ꯫ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕꯅ ꯄꯤꯛ ꯊꯟꯈꯤꯕꯅ ꯄꯨꯛꯀꯁꯦ ꯂꯣꯏꯅ ꯊꯪꯒꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯛꯑꯒ ꯐꯖꯅ ꯆꯥꯔꯁꯦꯕꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯂꯦꯝꯕꯤ ꯊꯃꯣꯏꯗ ꯋꯥꯔꯝꯕ ꯄꯨꯝꯕ ꯈꯔ ꯃꯈꯩ ꯁꯥꯐꯕꯒꯨꯝ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯑꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄ꯭ꯔꯦꯝꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯄ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯅꯔꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯕꯣꯛꯀ ꯃꯄꯨꯒꯒꯤ ꯃꯅꯥꯛꯇ ꯇꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯐꯝ ꯅꯨꯡ ꯊꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯄ꯭ꯔꯦꯝꯁꯨ ꯐꯥꯏꯜ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ
kari kari no khara yengduna leiri. Langlensu pham thaba loiraga kangkhan tu thadadabida phamang machi mada phamduna magi nupana file yengduna leiriba do haifet yenglaga wangang bahaurai. Haujikanse yam busy oi khalakpai wani na. Wari imta sanage dawase matam gamta pibide. File yenglambadai langlen lomda. File yenglambadai langlen lomda mamaidu fatlai silaktuna. Kai wari sa saino. Sidang hairamaga mamaidu amok fatlai sinduna file du makata na amok yengkri. Prem gi mawng aduda langlen du sauning ba sumsum hengalai. Moita mogide thabak na maruni. Thabak to adum taw leibiu. Aida tumja horage. Wagap tangambirakanu. Nang tumningladi tumludana. Ai thabak khara leirise simukta loishinkhige. Langlen du kai wakhal khallurabano khangde. Phamlambadagi phuk awgalaga prem gi makhutai file du fat mullaga table mathak aduda makhol thokna dak launa thami. Kori shauno nangisina. Aina warim ta saja haijari base moita modane. Nang haifam thokpudo adum hairappo yadro. Langlen du fatlai thoga phamungda amuk jangsinduna phamlaga leikre. Langlen saure haiba prem su khangladuna makhata na file do amuk yenglutri. Prem su jangsilakduna langlen ki manakta naksin na phamthai. Kai wari no sase haiba. Yare. Hojikpo angang macha dawna amuk themna khitra tawrisiba. Nate nangi sibo romance ka tawning lairoba. Tamo kharanyam ngagan aina haida wasa yam maroi bani. Adubu karino sasat hairodana amuk paithok paisin tawdriswa. Langlen du sorma piyama huntoga asawbudu phatharaga prem di yenglaga hairakpani. Tamo lembi to ngasai lami. Kai hairaminu. Lembi do mama oiba ngamdre doctor de yengubadasu mangunda asoiba leibana mama oiba ngamre hairakpa male. Ima hoi baba hoina su sagai moi papam de haina kanna pressure piduna leire hairami. Lembi do tawfam khangdraduna aingodai mateng amatang pangbiyona hairambani. Aina su pangge haina haidokre. Wafamse aina tamogi ayaba yaudana ayaba bikibai maramde tamona su wafamsida soiden yarakani khanduna ayaba do bikibane. Karamba matingno nangna pangduse. Tamo aibu surukot mother oibiu hairambani. Aina su ayaba bikre. Wahai adu tabada premdi phamlambadagi phuk awgalaga khon khara kalakna hairai. Langlen karino nang haido aduk chawba phireb ama nangna aigi wata dana lauram libise karigino. Tamo masibu kari kaiba leibage. Miyoiba mana awaba tarakpa matamda miyoiba mana mateng pangbasibu kayambuk yamna akaiba leibage. Adugi sumathakta tamo tongpok amadi inaw lembina aikhoigidamok hotnabiriba mayamsa. Hantak mapoga sida tamo aikhoy anina phana hotnaduna su makhoigi lamandi singba ngamlaroi. Tamo su amukta khanthaduna yengbiu. Ngasi aikhoyna nungaina migi makha pondana leiribase kanagi mapaldagino. Pumnamak tamo tongpoki puksel chawba minungsi haiba thamoy aduna ohelakpa natra. Aikhoigi punchise karamba phibamda leirame. Haujikna karamba phibamda leibage.